आकाशवाणी इम्फाल Ngangom Kiran pau pajari ahan badamaroi pau Rajapal Anusuya Wikena ngasimiyoi kunipanda Manipur State Kala Academy Award lisingani kunmatho yantokre Manipur da NRC chana hanaba madi Population Commission lingna badabi takshinduna ngasi Imphal da mahiroi lup taruk na khongjang sanction kre Haksel Mantri Dr. Sapum Ranjan Hairi Sarkar na kan honabadagi hojikti miyamna digital transformation da hena kuloi bahorakle Rajya ki Health Services Directorate na influenza da ngakthok na ba advisory ama thokre amasung sangsad ki budget miphamgi ani shuba saruk ki ngasi ahubu nimitta charang na ba thokpadagi sabha animak ki mifam ngasi nomgi oina yai thokki Rajapal Anusuya Wikena Hairi Manipur State Kala Academy na lamdamasigi kala Sanskriti chakot hanana bohanabada chauraba thaudang lauri Imphal gi Palace Compound laiba Chandrakriti Auditorium da ngasi Manipur State Kala Academy Award lisingani kunmatho yenthokpagi thoromda athoibu mitung oina saruk yaraduna Rajapal na hai Academy sina jagoi isai amadi theater na chingbulam kaya chakot hanana bohanabata natana matam matamgi oina kala Sanskriti gamari lainaba seminar symposium exhibition amadi cultural exchange ki thorom kaya suleptana pangthokli masigi mathakta academy sina singthaningai oiraba memorial lecture kaya su pangthokre asigumba lecture singasina bharat ki fawruba scholar sing aiba sing amasung artist kaya ki pungning sing sinki मणिपुर स्टेट कला एकेडमी अपनी स्थापना के बाद से ही राज्य के भीतर और बाहर मणिपुर की रिच कल्चर ट्रेडिशनल के प्रचार प्रसार और संरक्षण के लिए कंटिन्यू प्रयास कर रही है अकादमी हर साल म्यूजिक डांस ड्रामा और सुमंग लीला की ओरिजिनल नाट्य परंपरा ट्राइबल कल्चर आर्ट फाइन आर्ट और लिटरेचर के क्षेत्र में स्कॉलर और आर्टिस्टों फेलोशिप और अवार्ड प्रदान करके सम्मानित कर रही है जो कि सराहनीय कार्य है Thormadu saruk yakiba Shiksha Mantri Thongnokjom Basant Kumar na hai Manipur picture abasu malemgi kala Sanskriti ge phambakta achobu mafam ama kalliba lamdam amani Aikhoigi Rajya sibu atop mafamda laiba miyoi singna kala Sanskriti amasung sana khonabagi lamdamni haina singthanari masigidamak Rajya sigi miyamna chawthoksana hingjari masigi mathakta Rajya sida lairiba tongan tongan phurup singi yelhog jagoi kayana Manipur gi phajaraba kala Sanskriti bu amuk ki hana magun hapli I'm also happy that today two of the stalwarts of Manipuri culture, namely Sri Jabungbam Kondum Singh and Sri Sagoijam Thanil Singh and 19 others, kindly please give them a big hand. Distinguished individuals have been fittingly honored. I also feel proud of our 6 young achievers who have been conferred with the Young Talent Award. I'm sure and confident that young and dynamic artists like these young artists honored today will carry the great legacy forward. Ngasigi Thormadu da Khetrimium Randoni Devi da Lifetime Achievement Award Sabungmang Kondum Singh amasung Saugajam Thanil Singh da Fellow Tongan Tongan miyoi tarama pendana Academy Award amasung miyoi taruktana Young Talent Award yantoki National Register of Citizens NRC Manipur Chanhanaba Madi Population Commission lingna badabi taksinduna ngasi Imphal da tongan tongan mahiro lup taruk na khongjang sangshin kre mahiro singaduna Mukhyamantri ki Secretariat tamna kholau kaya lauduna sangsilakpada masing yamlo police na thingki Manipur Population Commission Tungda mahiro singadu police na takthokki mahiro singaduna Raj Bhavan gi mamang yorku matamda gate ta chenchinda bohanarakpadasu police na thingki madugi tungda mahiro singadu police na section na ngak senduna Kaishampal omda takthokki khongjangadu saruk yakiba desam gi president Laisangtham Lamjan bana khongjangadu gi matangda paumi singda sumna phongdokki India ki tongan mapa sindagi maruaina Myanmar Bangladesh Nepal sindagi allo anoba mitom mayam amaka aikoi gi chingi lam sigisla kunda laita salaga illegal immigrants sinasina kunda laita salaga anoba kun mayam ka kolakpa masi sina khoira yellow me khoida so set amaka pi baramaduna masi yaroi maramaduna Manipur lengang nasu cabinet power NRC chana hangani haiduna walep laukhiba laikre Population Commission ligat kani haiduna su walep laukhiba laikre haiba thamak singa do aikoi
पांथोकपियो मणिपुर की मपानदगी चंगसलकपा मितोपसिंग असिना यामना अननेचरल ग्रोथ मसिंग हंगलकपसिना मनम ओइरकांदा मणिपुर की चिंगी मफम कयादा अनौब खुन थोकपगी थौदोक कया मरम कथोय मसिगम अनौब खुन थोकपसिंगसे मसि मतम चाने इविक्शन तौबियो अदुगी सुमतकता हाइरिबा अनऑथोराइज ओइबा मोंगदा खुन थोलकलिबा अखोगी रिजर्व फॉरेस्ट फावबा खुन सेमजलकलिबा सिंगसे मसि मणिपुर लेंगाना तखाइबिरगा लेबाक से रूल ऑफ द लॉ लेय हाइबदुम उत्पियो अदुगी सुमतकता ngasi lamdam sigi mapani changsalakpa saksu lon manabagi mingda changsalakliba mitop sing asige khayatagi lamdam sigi aseng ma yellow mi akhoi gi saktam kai khigadra haibagi akibado taseng na yellow mi oizariba mai akhoi da phawre manam aduna lenga kasna atuba matamda NRC se masi manipur tala hanbiraga mitop miya cha sing ase detect tobiyo aduga delete tobiyo aduga lamdam sigi report togina ba khongtang se pakat piyo haibasine कांग्रेस हायरी कांग्रेस लुसिंग राहुल गांधी मालिक अर्जुन खरगे चिंबना राज्य सभा लोक सभा थमखिब स्टेटमेंट लौथोखिबना लेबाक असगी गणतंत्र की मसक थिहल्ले मणिपुर प्रदेश कांग्रेस कमिटी सिंधुना वाफम असगी मतंग यानिंगदब फोंदोक्तुना ngasi इम्फाल की राजभवन ममांग खोंजंग चंगचिनख्रे खोंजंग अदु सरक याखिबा AICC की मेंबर सीनियर स्पोक्सपर्सन एन भूपेंद्र न पाउमिसिंग हाई प्रधानमंत्री नरेंद्र मोदी की मंत्रिमंडल यावरिबसिंगना लैंगाक शासन की शक्ति लाना सिजनदुना अदानी ग्रुप की सेंदोंग फंगनब थबक खक्तमक तौदुना लेरे मसिगी मथक्ता LIC यावना पब्लिक सेक्टर फाइनेंशियल इंस्टीट्यूशन सिंगी यामलब सेंफम कया अदानी ग्रुप त नमदुना थादहले हाइनसु श्री भूपेंद्रना मराल सिरी पब्लिक की ओइबा कॉमन पीपल की ओइबा टैक्स पेयर की ओइबा पैसा मयाम दो कदाई द सख्रिबनो कमाई तौदना कमदौना अदानी की ग्रुप ता अदुगा कंपनी मयाम अमसु पब्लिक सेक्टर्स अंडरटेकिंग की कंपनी मयाम अमसु अदानी की ग्रुप्स ता कमदौना फोर्सफुल इन्वेस्टमेंट तौलमिबनो हाइबसे मसिगी मतंग थिजिननगुदमक्ता बोथ बीजेपी की एमपी सु यावबा कांग्रेस की एमपी सु यावबा लेफ्ट के अमसुंग ओपोजिशन पार्टी खुरिमा की एमपी यावरे हायरगा जॉइंट पार्लियामेंट्री कमिटी JPC अमा सेमगदबनी इम्फाल वेस्ट जिला की मनुंग चनलाइब खुरखुलदंग चीफ मिनिस्टर की हक्सल की टेंगबांग स्कीम की कार्ड साबगी थौरम पांगथोक्रे थौरमदुदा मियोय चानिरोम सरक यादुना कार्ड साकी ताबिरिब पावसी आकाशवाणी इम्फालदगिनी हक्सल मंत्री डॉक्टर सापम रंजन हायरी प्रधानमंत्री नरेंद्र मोदी की मखादा डिजिटल की लमदा हेन चौखट भारत में ओहिननब कन होनरकपदगी हौजिक्ति मियामना डिजिटल ट्रांसफॉर्मेशन दा हेन खुलोइबे हौरकले होटल इम्फाल के संगाई होल्डिंग आयुष्मान भारत डिजिटल मिशन मणिपुर की मतंग पांगथोखिबा स्टेट ओरिएंटेशन वर्कशॉप अमा हौदोक्लदुना मंत्री हाई डिजिटाइजेशन अमसुंग आर्टिफिशियल इंटेलिजेंस के जुग असिदा हेल्थ केयर सेक्टर दा थबक तौरिबसिंगना डिजिटल की ओइबा अनौब टेक्नोलॉजी सिंग सिजनदुना अनालाइंग की थाक वांखत हनब होनगदबनी मांगना हाई अनालाइंग की थबक दरकार लेब से सांगसिंग डिजिटल ओंथोक्तुदन सिजनरबदी लाइंग की थबक हेन खुदोंग चागनी मसिद नतना CMHT यावना अनालाइंग मरी लेनबा याइफ थौरंग कया की खुदोंग चाबसिंग मियाम मपुंग फाना फंगनब होनबदा डिजिटल की खुदोंग चाबसिंग लेहिनबना चाउना कानब पीगनी The vision of the Honorable Chief Minister na 2021 da hukdok pigibado NCDs ke no to gidu once is a link to batar ke di loina isa ki health care to loina khangba ngamgani hadana kalli then people will become more aware. It's going to be a game changer and yari makai let's all work hard because Honorable Prime Minister gizu yamna magi innovative fight tare because it's all over the world now because ayam bana digitization ke process da digital haibu healthcare before this sigi abhaji kanon lagda our sector healthcare sector is I would say 60-70% it's all about the digitization atom digital platforms ne ba koina work tawri me am say it's everywhere राज्य के हेल्थ सर्विसेज डायरेक्टोरेट ना S1N1 I3N2 यावना इन्फ्लुएंजा सिंगदगी गाक्थोंगनब एडवाइजरी अमा थोक्रे हेल्थ सर्विसेज की डायरेक्टर डॉक्टर KSS शशि कुमार मंगांगना थादोरकपा एडवाइजरी अमा हाई लेबासिगी मफुम खरद हंदकता इन्फ्लुएंजा AH3N2 संदोरकलिबसिगी येंगलगा राज्य सिगी मियामना तौगदब अमसुंग तौरोइदब वाफुम खरा गाकना चमिनब तंगाई फद्रे मियामना खुदसा सापोन सिजनदुना चांगनाइना हामदोकपा लोक खुबा मदी हक्ति खनबदा रुमाल नत्रगा टिश्यू पेपर न सिंगबना नातोन अमदी चिन खुमजिनबा इसिंग मरांग काइना थकपा लोक थुंगबा मियोसिंगदगी लापना लैबा मसुंग तुम्बा मदी पथाबगी मतम चपचाना पांगथोकनबा मियामना होनगदबनी अमरोमदा मियाम तिनबा मफमदा तिन सिटपा खुद हामदना मिट नातोन अमदी चिनदा थेंगबा थेंगना उनबा दा खुचोकनदबा अमसुंग पथप पुमथरबा पोलमसिंग थेंगदबा हाइरिबसिंग असि मियामना गाकना सटकदबनी हाइरी CRPF की
Manipur Taruk Suba Battalion Civic Action Program Makaranga Sinone Jilagi Longmai Part 3 da Kunja Singda Ising Hapna Tank Sing Yantukpagi Thormoma Pangtokre Thormadu Saruk Yakiba CRPF ki Manipur Taruk Suba Battalion ki Commandant Muhammad Yusuf Nahai Ikang Thagi Matamasida Kunja Singda Ising Awaba Kaya Mayuk Naribasigi Yanglaga Ising Hapna Tank Sing Yantukpagi Thormasi Pangtokpani Khongthang asi mafam adugi miyamna haijarakpadagi Civic Action Program gi makhada CRPF ki IG Manipur amasung Nagaland sector gi tengbang loinana paikatpani force asina mafam adugi miyamga marmapang oibagi mari hena fagathanaba asiguma thabak kaya leptana pangtokhigani hainasu Sri Yusufna makhatana phongdokki. Water and groundwater from the hills and store them for their daily uses as well as for contingency uses. This civic action program is organized with an aim to help and develop the village and all the people living in this beautiful village. Council of Higher Secondary Education Manipur na lauduna sathariba parikya dangasi mahiroi ani tanthokre. Council ki serolama hai Imphal ki Ananda Singh Higher Secondary Academy da mathematics subject parikya thaba mahiroi ani aduna mobile phone sizinarambagi damak tanthokibani makoi ani sahi ani parikya thaba yararoi hairi. Mitai Purup ki hingat ihogda chobu thaudang loramba takhelambam bokul gi sama tara taruk suba mapok kumon thoram ngarang Imphal gi wangkai thambal khongdalaiba mitai sanglenda pangtokre thormadu da saruk yakiba singna laikhidraba gi saktamda laishu katuna ikai kumnaba utki. Thawbal Okramda laiba Waikomani Girls College tengasi National Assessment and Accreditation Council na kimi homna sabak kangbu amana yengsinkre na ki chairperson Dr. S.C. Bagrinul Singba Mihut Kangbu duna college adugi oza sing amade mahiroi sing unaduna assessment chathaki tungda na ki kangbu duna college asibu grade B gi status piramki hairi. Kanglei Indigenous Martial Arts and Cultural Society ki marks linkat kibagi kunsubo po kumon thorum si Yaral Patalaiba Temple of Thangta Complex da pangtokre thormadu da saruk yakiba singna Thangta bu yokanabagi matangda makhata na thabuk kya paikatnaba wapam sing phongdoknaki Akaswani Imphal lagi pau tabiri. Sangsad ki budget mifam gi anishuba saruk ngasidagi haure mifam hek haubadagi Rahul Gandhi na London da Bharat ki Ganatantra ki matang da phongdokki wapam bo yaning da phongdoktuna sabha da sarang na thokpadagi sabha anima ki mifam ngasi nongmagi oina yaithokki. Lok Sabha da ahan boina nungtil pungani pauba mifam yaitok lurba tungda makha tan mifam pham hek haubaga sasak sadasa singna birodi sadasa singbu maral siduna charangna phium thokki. Amaramda Congress DMK BRS amasung atai birodi sadasa singna Adani Group ki wathok JPC na thigat hanaba dabi taksinduna sabha gi welcome na sangsilaki sarangna marakta kendra gi sel tungi rajya mantri Pankaj Chaudhary na Sabha Jammu Kashmir Union Territory ki budget puthokki makha na sabha sarangna thokpadagi sabha gi mifam ngasi nongmugi oina yaithokki. Amaromda Rajya Sabha dasu mifam hek haubaga charangna thokpadagi sabha gi mifam nungtil pungani phaubu yaithokki madugi tungda makha na mifam amuk chathabada House ki lusingba Piyush Goyal na Rahul Gandhi gi wafam singa dubu kanna yaningda phongdokpuga loinana lal le haijagadabani haina dabi tawki. Birodi lusingba Malik Arjun Kharge na Sri Goyal gi wafam dubu yaningda phongdokki tungda sasak amasung birodi sadasa singi marakta awai akum tawnaduna laungnarakpadagi sabha gi mifam ngasi nomgi oina yaithokki. America da pangthokpa marputara manga suba Academy Award thorumda Bharat ki The Elephant Whisperers na Best Documentary Short Film category da Oscar Award fangle. Minute nifumatoi sangbu documentary film sida mama mapa leitraba samu macha amaga mahakpu senaba miyoi singa leinaba mari adu utli. S.S. Raja Mauligi film RRR gi isai Natu Natu na Best Original Song gi Oscar Award fangle. RRR asi hauki sahi kun lomasida Academy Award ki damak nominate tauba ahanu Bharat ki film oire. Aroibada marwe pau amhanna. Rajapal Anusuya Wikena ngasi miyoi kunipa na Manipur State Kala Academy Award lisingani kunmathoi yanthokre. Manipur da NRC chanhanaba madi Population Commission ling na dabi taksindan ngasi Imphal da mahiroi lup taruk na khongjang changsinkre. Haksal Mantri Dr. Sapam Ranjan Hairi Sarkar na kan hona badagi hojikti miyamna digital transformation da hena kuloi bhaurakle. Rajya Health Services Directorate na influenza dagi ngakthoknaba advisory ma thokre amasung sangsad ki budget mifam gi anishiba saruk ki ngasi ahubu nimitta sarang na thokpadagi saba animaki mifam ngasi nomugi oina yaithokki pauloi jare.